US President Donald Trump की ꯑꯣꯏꯕ ꯆꯥꯏꯅꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯖꯥꯁꯇꯔ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯠꯇ ꯉꯥꯏꯍꯧꯔꯕ ꯑꯣꯞꯁꯟ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯦ꯫ ꯑꯍꯥꯟꯕꯗ USꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯗꯤ ꯑꯁꯤꯕꯨ USꯇ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯦꯠꯁꯤꯟꯕ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ USꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯁꯤ USAꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤ ꯑꯅꯧꯕ ꯃꯥꯔꯀꯦꯠ ꯑꯃ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯖꯨꯃꯔ ꯑꯃ ꯑꯣꯏꯕꯅ USꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯥꯔꯀꯦꯠ ꯑꯃ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ US ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯦ꯫ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯗ ꯃꯇꯝ ꯀꯨꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯅꯕ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯑꯞꯗꯦꯠꯇ ꯐꯣꯡꯗꯣꯛꯆꯈꯤꯕ ꯑꯗꯨꯅꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯏꯅꯥ ꯁꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯗ ꯍꯦꯛ ꯂꯥꯛꯈꯤꯕꯒꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯄꯜꯂꯛꯂꯕꯅꯤꯅ ꯀ꯭ꯋꯥꯠꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯣꯁ ꯇꯧꯗꯨꯅ ꯀ꯭ꯋꯥꯠꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯗ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁ ꯚꯦꯁꯦꯜ ꯀꯌꯥ ꯑꯃ ꯐꯥꯏꯇꯔ ꯑꯦꯌꯥꯔꯀ꯭ꯔꯥꯐ ꯀꯌꯥ ꯑꯃ ꯇꯥꯏꯋꯥꯟꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯕꯜ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯥꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯇꯔꯥ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯆꯥꯏꯅꯥ, ꯏꯟꯗꯤꯌꯥ, US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛꯁꯤ USAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯥꯏꯅꯥꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥꯒ USꯀꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ USꯇ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯒ G2ꯒꯤ ꯑꯣꯏꯕ ꯅꯦꯁꯟ ꯑꯃ ꯁꯥꯒꯠꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯆꯠꯂꯨꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯛꯇꯕꯗꯒꯤ ꯆꯥꯏꯅꯥꯒ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯆꯥꯏꯅꯥꯁꯤ ꯑꯣꯏꯅ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯀ꯭ꯋꯥꯠ ꯑꯁꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯨꯛ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯦ꯫ USꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯅ ꯍꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ 2026ꯀꯤ ꯑꯣꯏꯕ ꯀ꯭ꯋꯥꯠꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯍꯣꯁ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔ ꯑꯃꯁꯨꯡ USꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣ ꯑꯗꯨꯒ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯄꯦꯅꯤ ꯋꯣꯡ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯇꯣꯁꯤꯃꯤꯠꯁꯨ ꯃꯣꯇꯦꯒꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ, ꯀꯌꯥ ꯑꯃ ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯃꯦꯔꯤꯇꯥꯏꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯁꯤ ꯂꯦꯞꯍꯟꯗꯕ ꯑꯗꯨꯒ ꯏꯅꯔꯖꯤ ꯔꯦꯖꯤꯂꯦꯟꯁ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯍꯨꯝ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯖꯄꯥꯟ, US, ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯤ ꯑꯁꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯦꯔꯤꯇꯥꯏꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯖꯍꯥꯖ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯁꯔꯚꯦꯂꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯁꯔꯚꯦꯂꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃ ꯄꯣꯔꯛꯀꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯅꯕ, ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡ ꯁꯦꯌꯔ ꯇꯧꯅꯗꯨꯅ ꯄꯨꯟꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯦ꯫ ꯃꯊꯪꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯒꯨꯔꯒꯥꯎꯟꯗ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟ ꯐꯤꯖꯟ ꯁꯦꯟꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯐꯣꯔ ꯃꯦꯔꯤꯇꯥꯏꯝ ꯗꯣꯃꯦꯟ ꯑꯦꯋꯥꯔꯅꯦꯁ ꯁꯝꯅ IPMDA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯟꯇ꯭ꯔꯤ ꯃꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ, ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯦꯔꯤꯇꯥꯏꯝꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯊꯕꯛ ꯇꯧꯕ ꯍꯧꯍꯟꯒꯗꯧꯔꯤ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯏꯔꯥꯟ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤꯕꯨ ꯏꯔꯥꯟꯅ ꯊꯤꯡꯖꯤꯟꯈꯤꯕ ꯑꯃꯁꯨꯡ USꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯀꯥꯔꯒꯣ ꯁꯤꯞꯁꯤꯡ ꯑꯁꯤꯕꯨ ꯑꯄꯟꯕ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯦꯔꯤꯇꯥꯏꯝ ꯐ꯭रीꯗꯝ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯃꯔꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫
ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯀ꯭ꯋꯥꯗ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯑꯃꯒ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯕꯨ ꯃꯣꯅꯣꯄꯣꯂꯤ ꯑꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤꯕ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗ ꯂꯥꯛꯂꯒ ꯍꯧꯖꯤꯛꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯊ꯭ꯔꯦꯠ ꯃꯁꯤꯒꯤ ꯑꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯌꯥꯕ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀ꯭ꯋꯥꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯁꯦꯝꯂꯛꯈꯤꯕ ꯐꯣꯔꯝ ꯇꯧꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯃꯣꯇꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯃꯅꯤꯡꯇꯝꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯅꯔꯖꯤ ꯑꯣꯏꯕ ꯁꯦꯛꯇꯔꯗ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯑꯌꯦꯠ ꯑꯄꯟꯕ ꯌꯥꯎꯗꯅ ꯐ꯭रीꯗꯝ ꯑꯣꯐ ꯅꯦꯚꯤꯒꯦꯁꯟ ꯂꯩꯍꯟꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅ 2026ꯀꯤ ꯑꯣꯏꯕ ꯀ꯭ꯋꯥꯗꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯂꯩꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗꯒꯤ ꯍꯦꯛ ꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯏꯋꯥꯟ ꯁ꯭ꯇ꯭ꯔꯦꯠꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯏꯋꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ J-16 ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ Y-20ꯅꯆꯤꯡꯕ ꯚꯦꯁꯦꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯦ ꯑꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯋꯥꯟ ꯏꯟꯚꯦꯖꯟꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯇꯧꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯚꯤꯒꯤ ꯑꯣꯏꯕ ꯚꯦꯁꯦꯜꯁꯤꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯇꯧꯕ ꯃꯈꯣꯏꯒꯤ ꯅꯦꯚꯤꯁꯤꯡ ꯊꯥꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯅ ꯏꯟꯚꯦꯗ ꯇꯧꯔꯛꯂꯒꯗꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯀꯥꯞꯊꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯁꯤ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯤꯞꯁꯀꯤ ꯑꯣꯏꯕ ꯁꯦꯃꯤꯀꯟꯗꯛꯇꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯩꯅꯥꯒ ꯀꯝꯄꯤꯇꯤꯁꯟ ꯂꯩꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯁꯤ ꯍꯦꯟꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯇꯝ ꯑꯃꯅꯤ꯫